सेंटरना एमजी नरेगा की महुत्ता विकसित भारत जी राम जी हाइन ओंथोकपदा नतना फंडिंग पैटर्न ओंथोखिबसि लाइरबसिंग सिजरो हाइबग सब मानै इबोबी सेंटर हौजिक लेंगाक ससन तौरिबा बीजेपी न लुसिंगबा एनडीए गवर्नमेंट कांग्रेस न लुसिंगबा यूपीए गवर्नमेंट मतमदा हौदोकलंबा मालेमदा ख्वाइदगी चावबा एम्प्लॉयमेंट गारंटी स्कीम अमा ओइदिबा एमजी नरेगा की महुत्ता विकसित भारत जी राम जी बिल 2025 हाइन ममिंग ओंथोखिबदा नतना फंडिंग पैटर्न दा अहोंब क्या थमलखिबसि लेबासिगी ओइना बिलो प्रॉपर्टी लाइन मखाद लेरिबा लाइरबसिंग सिगी सिजरो हाइबग सब मानै एनडीए गवर्नमेंट ngami matagum tawribasu nongmadi miyamna para tambirakhigani haina ngasi MP sisina sinduna Congress bona pangthokiba pawgi mifam amada CLP leaders oriba former CM o ibobina phongtokri bangna makhatana haikibada BJP government asina Mahatma Gandhi da asuk yamna kiribis karigino hausuk malemna satnariba khutlai gi lamjel asida malem gi lebak kyana Mahatma Gandhi gi non violence haiba mahaki principle amasum ideology gi maruebising adu khanglaktuna leba asina father of the nation haiduna mingaunariba Mahatma Gandhi bu awangba thakta thangatuna ikai khumnaribani Masida natana United Nations Organization of Mahatma Gandhi ki mapok numit October aniesi International Day of Peace haina power lauthok tuna ikai kumna bu ulibani adubo BJP na lusing ba NDA government sina MG Narega digi Mahatma Gandhi ki maming lautholaga Ram ki maming sinjilibasi karigino Mahatma Gandhi ki maming adum leijabada kari akaibno kari kaibike Mahatma Gandhi na leba sig apun ba missing gi sada humdra marfudi khungang gilamni Khungangi lamsing asi sakhotriba makhai India sakhotpa yaroi aduna lairabagi pankhai makhada lairibasing asi makhoibu singkhatpiba mathau tai haina phongdok lamkhiba kaya adu thabak to onthoknaba UPA government gi matamda sahi amada numit samani asi khungang amasum singilamda lairiba lairabasing sungsoi soidana thabak pigadabani haiba guarantee scheme asi hawdok lamkhibani funding pattern gi mawng asisu center na sada maudra duga state na sada tara puthokadabani Malem Yuena Kwaidigi Sauba Employment Guarantee Scheme BJP na lusingba NDA Sarkar Lakpadigi MG Narega Gimhuta Bekshit Bharat G Ram G Bill 2025 haina Parliament Puthokuna pass Taukividanatana India gi President Sumasida Ayaba Pikrabana Ek Oina Soidana Satnaragani MG Narega digi Bekshit Bharat G Ram G haina maming onthokraba bill asina hana MG Narega gi matamda sahi amada numit samani thabak pirambagi mahuta numit samaga kunga mangani thabak pigadabani hairiba sidi yamna phai adu funding pattern na center na sada humfu adu state na sada nifu puthokadabani hairiba sidi Manipur gumba lairab state singdadi madu bu thabak oina onthokada wagani Manipur paikhalib scheme ayamba center sponsor scheme na ayamani state ki matching share puthokpadi yaw di habi hai adubu center ki scheme asi launa ba khona ba mahakna sarkar pairi matamdadi state ki ehen melupa crore lising anirom darka leibuna center ki scheme sing law phawngamdi adubu haujikti tangkha na lawram gada ba mandi NDA government ki thawang sidi lairaba sing sijagi shiro haiba samane Bekshit Bharat G Ram G hariba bill asigi oina di scheme asigi makhar thabak suriba miyoi sing adugi account direct oina benefit transfer tawragani hari adubu haujikti digital irani technology yamna advance oiba matamni center degi Google irai line thabak sudi haibadus khanglagani thabak ningthina sudrabadi fan lawu yararoi aruba phima mam oiragani lairabagi pankai makhada leba miyoi singbu UPA government na singkhatna bo hotna rambasing adugi mayokta BJP na satharagli ba thongasi matam khradi makoi na ngami haina tawye adubu praja singna masi henmalle haina para tambiba numit amadi soidana lakhigani khi Punna lepminarabadi Kukina Manipur Thugai Bangamloi Ibomsa Lamdam asida khunda minariba phurupuna mak amatu oina lepminarabadi Kukina Manipur Thugai bu oithokloi haina lamlai kendragi MLA KS Ibomsa na ngasi Manipur State Rural Livelihood Mission gi makhara Tomthin BLF Kangu Singjin Khulen Primary School pangthokiba back to school gi thoram da phongdokri MLA asina makhatana haikibada Manipur hausu khunda minariba furup khudimak puni hingmina banatana atopa lambi de satpa sumloi furup amana Manipur to khaiba lenga ama siamna bu hotnaribasi misam miyam bu apang masina ba hotnabani oiroi da ba wapam amada yumpham oiraga irang sagatuna lamdam asi sarangna ba thulaga mangjagadoribasi aikhoi khaktani aikhoi gi sitmilon sotharibasi phagana ba kanana sumating pangbirakloi koina sangna thadokna ba leitana ba aikhoi puna thaudang lomina saiki
मीतैना बफर जोन थुगाइनब होनाई हाइबिगी मयोक्ता तुरबुंगना कुकीसिंगना वकत मिफम चतखरि कांगलुकी इरांग मायोक्नरिबि स्टेट असिदा मैतैसिंगना ngaiak laitana बफर जोन थुगाइनब होनाई हाइना इंडिजिनस ट्राइबल लीडर्स फोरम गी मिये मखारा तुरबुंगदा वकत मिफम चतखरि वकत मिफम मदुदा सरुक याखिबसिंगना कुकीसिंगदा जेनोसाइड चथबिगी थोंग लेपु कुकी जौसिंगना जस्टिस डिमांड तवी बफर जोन थुगाइनब होनाब थोंग यानिंगदि हाइना थाबा प्लेकार्ड क्या सुपाखि खोंजंग अदुगा मरी लेना ITLF की मैकेदी फोंदोखिबदा कुकी जौसिंगना खुंदारिबसिंगी लम अमसु मैतैसिंगना खुंदारिब बेली अनि असि खाइदोकलिबा बफर जोन असि नकल अनिमकना इकाइ खमनगदबनि बफर जोन असिबु ngaiak laitana थुगाइनब होनाबसि हौजि थोकलिबि इरांग असि हेना साक्थोकनबा मसुम खतनबा हौबनि बफर जोन युवांगबदा सखंगदबा मिसक्रेंसिंगना बॉम्ब प्लान तौसिलंबा असिना क्रिसमस सीजन असिगी पीसफुल एटमॉस्फियर दा अकायब पीबदा नतना मियामदा अकितु जुंगबा क्या फगोले हैना पेनबा वफुं क्या सुफुंदोखि लोइना क्रिसमस फेस्टिवल असि क्रिस्टियन लाइनिंग चतपसिंगी ओइनदि ख्वाइदिगी हेना सावबा मसुम सेंगलबा फेस्टिवल नि अमरोमदा था सिगी तरागा तरुकी नुमिदाना कुकी जौसिंगना नमना खुंदारिबा चुचामपुर रोम थांबा माइकैदिगी माइतैसिंगना खुंदारिबा बिष्णुपुर डिस्ट्रिक्ट की जगहसिंगदा नोंगमै अमसुम बॉम्ब कापसिंदुना अटैक सतखिबदु इरांग असि हेना पाकथोक सावथोकनबा होनबने हेनसु पेनबसु फोंदोखि सिक्योरिटी एजेंसी सिंगना कोऑर्डिनेशन पीनदुना मपुंग फाना बॉर्डर सर्विलेंस चथनबा MHA गी सेक्रेटरीना पाउताक पिरमलि यूनियन मिनिस्ट्री ऑफ होम अफेयर्स MHA गी बॉर्डर मैनेजमेंट सेक्रेटरी राजेंद्र कुमार ग्राउंड लेरिबा सिक्योरिटी एजेंसी सिंगना कोऑर्डिनेशन पीनदुना म्यांमार अमसुंग मणिपुर गा ताइनरिबा बॉर्डर दा निंगथीना सर्विलेंस चथबा मथौ ताइ हैना ऑफिशियल सिंगदा पाउताक पिरमख्रि राजेंद्र कुमार था असगी कुनगा मथुइदा मणिपुर लाक्तुना सेंसिटिव ओइरिबा म्यांमार गा ताइनबा टेंगनोपाल डिस्ट्रिक्ट सत्तुना हौज मिनिस्ट्री असना पाइखलिबा बॉर्डर फेंसिंग की थबकसिंग अमदि हंदक्ते इंडो म्यांमार बॉर्डर दा खारिबा फेंसिंग सितोकलंबा मफमदा सत्तुना इनक्वायरी तौखिबगा लोइना ngarang district asida deploy tawriba security forces singi makok thongbu official singa phaminaduna security surveillance system sing review tawki awang thaki security miphamadura indo myanmar border haibadi Tengnopaul district ki more border town da security gi oiba architecture amasum infrastructure sing ningthina yengsinkiba loinana maphamadura leiriba front line border forces sing da satuna yengsinki tungda Assam Rifles amadi atai security force singi makok thongba singa phaminaduna pangthokiba security gi review meeting aduda sensitive oiba indo myanmar border da Arab akhang laitana border patrolling chatpa intelligence ki thabak sing sharing tawwa amadi advanced oiba technology sing sijinaduna border paring da toina surveillance tawduna ain kaina border lanchilaklibi sing thingna bo khonagadaban hanesu advice tawki hari amaramna thajabya ba pawma gi matungina Myanmar ga tainari Tengnopaul district khakta natana urkhul kamjong amsu Chusampur district sing da deploy tawriba Assam Rifles sing paikhaliba border ngakpagi thabak thoram sing su mari leinaba Assam Rifles ki authority na report oina puthokuna meeting adu khanaki haina official source amana phongdorakli Mohan Bagaw ana Manipur laklamba matamda kuki na khundaba mafam sing yauramkhidi Rashtriya Swamsevak Sangha gi Makok thongba lusingba Mohan Bagaw ana sahi asigi November 10 kunganithoi phaba Manipur laklamki Manipur irang tholakhiba matung ahan boina lakhiba maki numit nini gi khongset adu Imphal Valley khaktada losinki koki sina namna khundaba singi district natragana lanjena dunu lariba miyoi singi relief camp da sanglam khide haina koki jo organization amana phongdorakli Mohan Bagaw anadi maki khongset manungda tribal leaders sing CSO sing amasum youth organization kiyaga unaram khiyana pali Magna Imphal da leiraga tribal singi makok thongbulu singba khara unaramba yai adu mainama kokizo organization natragan irang asida awaba nanglaba miyu emat unaram khiti haibigi miyam khangba record amata leti magna kaidawnungda Chusampur natragana Kangpok pide sakhidi legendary ba miyu amata unaduna wari sanaram lekhidi aduga Mohan Bagaw na Kolkata da lakpa matamdari tribal leader amasum civil society organization kiyaga unakhi haina phongdokli loinana madu yasinana ba honabigi saruk amani haina phongdokli magna unakhi ba du karamba tribal singi organization singano haibadu mayek singna phongdokti indigenous tribal leader forum Koki national organization natragana United People's Front ki makok thongba lusingba singawari sanaki habigi sapsaba record amata lekti Manipur gi singi lam singa sida tribal furup kaya khundari madugi manungda naga sing shi yauri koki zau gi mot sinba lusingba amat mahak unaki baleti Imphal laklambaga singi lam singdadi na thaiduna thamnam khibani Congress party na khongset adu Manipur tangdu laitaba puraknaba lakhibanati
RSS organization की थबक थौरमसिंग फगतननबा येंगसिनबा लाखिबने मणिपुर हौजिक ओइरिबा फिबम असिदा थेमजिनबिबा मथौ ताइ पॉलिटिक्स तौब मतम सादि हैनसु फोंदोकनखिबा लैख्रबने हारि लैंगाकना थवैबिद्रबा इम्फाल साइकल रोड डिसेंबर 23 दगी मतम कक्तन थिंजिनबगी खोंजंग संगसिलगनी कन्वेनर मतम क्या की ममांग की फिबम सोकना लैरकलबा इम्फाल साइकल लंबी परिंग अस सेंबीनबा क्यारक हना सरकार तक्सिलबसु लैंगा की नाकोंगदा हापीदबा मदि मेके सुंगी मियामबु करीमत थौसादबना मरम ओइरगा थासी 23 दगी हौना इम्फाल साइकल लंबी मतम कक्तन थिंजिनबगी खोंजंग संगसिलगनी हाइना ngasi pangai da leiba pangai yangdong youth development association gi office ta pangthokiba pawgi mifam amada joint development committee ISRIDC gi convener Tongzam Somorsin Phongtokri Mana Makatana Haikibida Hausik Ladiba PR Lengama Sumasi Mamang Leramba Sarkari Matam de Huna Fibam Patraba Impal Sekulambi Shemjin Binaba Kiarak Hana Taknaraba Sukari Mata Tabidana Laki Aduba Hausi Make Som the Ladiba Mahilo Singi Sahigi Parika Pangtopana Marmoraga Lengak the Takipa Matam Loerba Pau Mahiro Kunagi Yefana Bakalaga Akan Makongjang Sangsindana Lakpani Sarkar gi Make Digi Hausik Pau Lambi Asi सेमनब थबक थोरम अमत पैखटपेगी ममी अमत उदबा सिन मरम ओइरगा था सिगी कुनगा मरीदगी लंबी परिंग असि थिंगजिनबगी वारेब असि लौरखिबनी हारिबा खोंजंग असि लाइंगा की माइकैदगी लंबी परिंग असिदा मिनुंगसिगी मियंग संगबिदुना मियांगी चथोक चसिन नुंगाइगदबा मोंग सेमद्रिबा फावबा हंदोकपिगी फिरेप लैरोय खोंजंग असिदा लंबी परिंग असिगी नकल खुंदारिबा इरैजा खुदिमंगना सगतपियु अदुबा खोंजंग असिदा अना लेंग मैहौ लांगपोक देव कर्म मरुब इसेंशियल सर्विस कॉमथोनी लोनना खोंजंग थोलप अफफत की दायित्व पुम मणिपुर सरकार पुगदबने है फोंदोखी पनबयाबदी हौखिबा नवेंबर 22 जॉइंट डेवलपमेंट कमिटी ISRIDC की मैकेदी मणिपुर की गवर्नर मेमोरेंडम अमसुम रिमाइंडर थाजिन इम्फाल साइकल लंबी असी अथुब मतमदा सेमनब तक्सिनखिबा लैरि अदुबु सरकार की मैकेदी पॉजिटिव रेस्पॉन्स अमत पिरक्तबना मरम ओइरगा डिसेंबर 9 दगी लंबी परिंग असिगी नकलदा खुंदारिबा खुलसिंगी मियामना वकत खोंजंग जंगसिनखिबगा लोइनना महैलोइसिंग अयामबना सहीगी परीक्षा पांथोकपना मरम ओइरगा डिसेंबर 23 फावगी मनुंगदा लैंगाना लंबी परिंग असिबु सेमबिनब तक्सिनखिबा लैरबनी अदुबु हौजिक फाव लंबी असी सेमगी ममी असी उरक्तबना था असिगी 23 दगी मतम कक्तन इम्फाल साइकल लंबी असी थिंगजिनबगी वरेब लौखिबने हाइरि ngasi pawgi mifam aduda ISRIDC ki mihutsinga amasung pangai khunjasing saruk yaki molnomda bom pakhaiduna anga ahum sokhibadu kukina maitaida thangjali maitaida lan uhanaba to United Committee palel hadak the Technopal district ki manung chanba molnom kuki khulda 2-inch motor gi bom ama pakhayanduna masin manaw yon anga ahum sokhiba thawdo kuki singna maitaida maral thangjina bonari security force in section ngak sienduna leriba mafam adu 2-inch motor kapagi makhol ama phaw tabas lekidi madumagna maram moiraga bom adu angang sing aduna sanarubada soiduna pakhaira oigani haina launari thawdo adu soklaba angang amadi makhong kakpagi fium da lekhrabani bom pakhai bigi thawdo kamdauna thokhibano haiba police na soidana thijilamgani irang yamna kallingi matamda काबलखिबा बोम अमा पोखाइदुना लैरंबदगी मखोइना मदु सोकलुब्रा हाइबसु पुलिस की मैकेदगी करिगुम अमता कांगथोकपा लैति मरा असिदा कुकी गी मियामनदी बफर जोन मतम सुपर इकाई खुमनबा अमसुम बोम कापसिनबगी थाउदोक मैतै सिंगना सथायैना मराल सिरि मरा असिदा यूनाइटेड कमिटी पालेल गी कन्वेनर एम जीवन थादोरकपा चिरोलमना हाइ बोम पोखाइबगी थाउदोदुना इंगना सिंगना लैजरंबा पालेल अमदी मसिगी अकोइबदा लैबा मियाम नुंगाइतबा पोखालि ahal laman ason ana nupi angang sing mi paiba pokna duna tangdu laitana leiba ngamdri thokiba thawdu adubu maitei sing lan uhana ba hona ba haibasi condemn tawi asum sumda munna thigat haningi asigumba misa miyam da akhi akhang pirakliba sing gi matak ta sumari leina ba singna akan ma miyeng sangbiu maitai na tawbu sunatana makhoi masil gi marakta soiraga maral thangjina ba hona ba masum aduguma thawdu aduna manipur ingta papibam purakpada apanba makhatana pinana ba kanaguma khrana hotnari ba sesu manipur lengana miyeng sangbiu haina sirola sina makhatarakli matam kaktabu strike sawatkani All Manipur BDF Employees Welfare Association Sangsilagli Matam Kaktab Strike Mapung Pana Sawatkani Haina Impal West District BDF Employees Welfare Association Fungdurakli Association Sil Thadorak Pachirola Mana Haribana Hawkibi December Taraga Treta Punkibi Impal West Kiweba General Body Meeting na
matam kaya gi mamang nigi BDF sing state lengal ta tanduna lakpa demand sing thabak tu onthok pidabana maram moiraga khoisaung naraba BDF personnel sing strike sanction nabigi phire bas larokibani BDF sing mamang na sanction ki ba khongjung da government gi mihut oina police department gi senior officer sing na BDF sing gi yaipana ba hotna duna asau thodang lauduna thajaba kya PB duna BDF sing gi PB yaba sing pinana committee semlaga khanagani report tha amagi manungda government da lankhikani thajaba pibadagi mamangi khongpham handokibani loinana government na BDF sing ki demand athubuda order thokpinaba appeal torakli government order thoktriba phawbudi central committee na sangsilagliba matam kaktaba strike ta Imphal West BDF employees welfare association su mapung phana sawtkani Mikhal gi mangoina na Bangladesh ki mahiroi lusingba Makok ta kaplamle Bangladesh ta Ankilap Manski spokesperson Usman Hadi Hatkibagi matang na miyam na irang hauringa gi serak sakhang daba kulai paibising na National Citizen Party NCP gi senior leader Muhammad Moktelet Sikdar Makok to Nongmei na kaplamle Khulna city gi Sonaganga area da leiba masagi mayum da nga sa ayuk pung 12:40 mangarom tabada mahiroi lusing badu sakhang daba sing na Nongmei na kaplamani NCP Khulna Metropolitan Unit ki organizer Saifa Nawaz na phongdokhibagi matung ina NCP Labor Wing gi Khulna Divisional Convener oina thaupubaga loinana Central Organizer su oiriba Sikadar na rally ama sinana ba tharang toringa gi serak skangdaba miyoi kharana Nongmei na kaplamkibani ko ki oi thangba Nongmei maruna panmadagi soklaba miyoi du Khulna Medical College Hospital laikanari mamang sayolda Sarip Osman Hadi kauba mahairoi lusingba ma halam khraba matungda Bangladesh ki mafam kya na miyam na akan mamong na khongjang sangchila khrabani India gi mayok ta leppa masak naiba mahairoi lusingba aduna mamang sayda hokiba mahairoi sing ihauda maru eba thodang laukibani tentang na sumna miyam na thamjage duga hauzik ko inati miyam paus matang se lusinjarage masu makhata ba anoba update miyam pun ngai mina sena channel sigi makai digi thamjari